ꯆꯍꯤ ꯃꯥꯄꯟꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯥꯛꯁꯤꯟꯅꯔꯒ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 8 ꯂꯣꯝꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯂꯩꯀꯥꯏꯃꯛꯇꯗ ꯂꯩꯃꯤꯟꯅꯕ ꯆꯍꯤ 12 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯥꯛꯁꯤꯟꯅꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗ ꯉꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯃꯨꯔꯥꯏ ꯂꯥꯠꯄꯝ ꯑꯅꯟꯗ ꯁꯔꯃ ꯆꯍꯤ 12 ꯑꯄꯣꯛꯄ ꯁꯨꯕꯣꯜ ꯀꯧꯏ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤ ꯃꯔꯥ ꯂꯩꯔꯕ ꯑꯅꯟꯗ ꯑꯁꯤ ꯇꯦꯟꯊꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯃꯥ ꯑꯄꯣꯛꯄ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯄꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯁꯨꯕꯣꯜꯗꯤ ꯋꯥꯡꯖꯤꯡꯗꯒꯤꯅꯤ꯫ ꯑꯅꯟꯗ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯈꯥꯏꯅꯕꯗꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯑꯗꯨ ꯇꯦꯟꯊꯥꯗ ꯂꯩꯕ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯅꯟꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯕꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯕꯤꯛꯇꯤꯝ ꯑꯁꯤ ꯃꯔꯥ ꯂꯩꯔꯕ ꯑꯅꯟꯗꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯂꯩꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯕꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯑꯌꯨꯛ ꯃꯔꯥ ꯂꯩꯔꯕ ꯑꯅꯟꯗꯅ ꯕꯤꯛꯇꯤꯝ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯀꯧꯔꯒ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯅꯠꯇꯕ ꯂꯤꯆꯠ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯃꯕꯣꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯕꯗꯒꯤ ꯍꯪꯕꯗ ꯑꯅꯟꯗꯅ ꯆꯠꯊꯈꯤꯕ ꯅꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯇꯣꯞꯄꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯕꯤꯛꯇꯤꯝ ꯑꯗꯨꯗ ꯀꯤꯍꯜꯂꯤ ꯍꯥꯏꯅ ꯕꯤꯛꯇꯤꯝ ꯃꯁꯥꯅ ꯃꯕꯣꯛꯇ ꯌꯥꯝꯅ ꯀꯤꯅ ꯄꯥꯎꯗꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯃꯔꯥ ꯂꯩꯔꯕ ꯑꯅꯟꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯥꯒꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯊꯧꯕꯥꯜꯅ ꯑꯅꯟꯗꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯕꯤꯛꯇꯤꯝꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯔꯥ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯆꯍꯤ 4 ꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯗꯥꯗ꯭ꯔꯥ ꯑꯃꯁꯨꯡ ꯅꯥꯒꯔ ꯍꯥꯕꯦꯂꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯁꯥꯒꯤ ꯆꯍꯤ 30 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅ ꯁꯨꯞꯅꯗꯒꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯕꯤꯛꯇꯤꯝꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯨ ꯊꯛꯇꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯍꯔꯦꯁꯣꯔ ꯁ꯭ꯋꯥꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯔꯣꯂꯤ ꯚꯤꯂꯦꯖꯇ ꯂꯩꯕ ꯁꯟꯇꯣꯁ ꯔꯥꯖꯠꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯔꯦꯞ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗ ꯌꯥꯗꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯊꯥꯡꯅ ꯃꯉꯛꯇ ꯂꯦꯟꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠ ꯑꯃꯗꯤ ꯇꯣꯏꯂꯦꯠꯀ ꯇꯥꯏꯅꯕ ꯑꯈꯨꯕ ꯖꯒꯥ ꯑꯃꯗ ꯑꯉꯥꯡ ꯑꯗꯨ ꯂꯪꯁꯤꯟꯗꯨꯅ ꯊꯝꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯣꯇꯦꯁꯇ 3 ꯁꯤꯔꯦ꯫ US ꯑꯃꯁꯨꯡ ꯃꯤꯆꯪꯁꯤꯡꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯜꯍꯟꯒꯅꯤ ꯋꯥꯁꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯅ ꯀꯨꯝꯖꯥ 1997ꯗ ꯃꯍꯩꯔꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯗꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯥꯛ ꯁꯟꯅ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯊꯨꯒꯥꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯄ꯭ꯔꯣꯇꯦꯁꯇꯔ 3 ꯁꯤꯈ꯭ꯔꯦ꯫ ꯋꯤꯠꯅꯦꯁ ꯑꯅꯤꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯃꯟꯗꯂꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯃꯗ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯇꯥꯎꯟ ꯄꯌꯥꯏꯗ ꯁꯤꯈꯤ꯫ ꯃꯤꯑꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯀꯃꯔꯁꯤꯌꯦꯜ ꯀꯦꯄꯤꯇꯦꯜ ꯌꯥꯡꯒꯣꯟꯗ ꯄꯨꯂꯤꯁꯅ ꯀꯥꯞꯄꯗ ꯁꯤꯈꯤ꯫ ꯄꯌꯥꯏꯗ ꯃꯁꯛ ꯃꯃꯤꯡ ꯐꯣꯡꯗꯣꯛꯅꯤꯡꯗꯕ ꯃꯁꯥꯒꯤ ꯆꯍꯤ 12 ꯔꯣꯝ ꯁꯨꯔꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯍꯥꯟꯕꯗ ꯑꯁꯣꯛꯄꯁꯤꯡ ꯂꯧꯕ ꯂꯥꯛꯈꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯥꯝꯂꯒ ꯊꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯦꯝꯕꯨꯂꯦꯟꯁ ꯆꯪꯍꯟꯕ ꯃꯇꯝꯗꯗꯤ ꯑꯁꯣꯛꯄ ꯑꯃ ꯐꯤꯕꯝ ꯂꯨꯔꯛꯈꯤ ꯑꯃꯁꯨꯡ ꯃꯃꯩꯊꯪꯗ ꯁꯤꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ, ꯏꯟꯗꯤꯌꯥ, ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯟꯅꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯈꯤ꯫ ꯑꯦꯁꯤꯁꯇꯦꯟꯁ ꯑꯦꯁꯣꯁꯤꯑꯦꯁꯟ ꯐꯣꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁ ꯑꯦꯗꯚꯣꯀꯦꯁꯤ ꯒ꯭ꯔꯨꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯂꯤꯇꯔꯤꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗ ꯆꯠꯊꯈꯤꯕ ꯀꯨꯒꯤ ꯃꯥꯌꯣꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯛ ꯁꯟꯅ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡꯗ ꯃꯤꯑꯣꯏ 70 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯇꯔ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯀꯨꯝꯖꯥ 1997ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯇꯝꯗꯨꯒꯤ
Rangoon Institute of Technology की कैम मनुंगदा नोंमै कापसिलगा हाटखिबा फोनेमोगी लेखिदबगी निंगसिंग थौरम पांगथोकनबा तक्सिनखिबा मतुंगदा थांगजे नुमितके प्रोटेस्टिंग अदु पांगथोखिबने महाकपु हाटखिबा अमसुंग चयोल खरा लैरगा अतोपा महिरोय अमा हाटखिबगी थौदोकसिंगना मरम ओइदुना मिलिटरी गवर्नमेंट की मायोक्ता 8888 कैंपेन हाइना खंगनखिबा प्रोटेस्टिंग मिलिटरी गवर्नमेंट की मायोक्ता पाकसन्ना चथखि कुमजा 1984 लैरखिबा मिलिटरी लेंगाकपु ख्वाइदगी सिंगनखिबा मियामगी इहौ अदुबु आर्मी ना नमथनबा होटनबदा का हेना फोर्स सिजनबदगी मियोय 3,000 लॉम सीखि इहौ अदुदा मांजिल थाना सरुक याखिबा ओंग सान सुची डेमोक्रेसी की आइकॉन अमा ओइरखि महाक मिलिटरी रूल सिंगना चही 10 लॉम हाउस अरेस्ट तौदुना थमखि।